everyone. Maya ngasidi Janmashtami numitni haibadi Krishna Janmashtami buko. Aduna akhoi chinau khaise pullaga mandirda lai khuramba chalini. Ningchariba mayam se thungna bahaina bor phangna bahaina ko. Ado mayam se loina jara ka hendana ningnarawani. Ado sum memory oina bahaina mini vlog macha ama semchabani. Khoi naw pina hai tawrai. Ado sidagi hairuk leire buko. Lai khuramba bahaina mandirda kadaba. Ado mandir su yore change ado moi decoration se tawba loiramdri buko. Moi decoration kanna tawrami. Ado miyam mandir jawba se wakhal ga se yam nungai buko. Aina ningchariba miyam se loina thungadra kaina khalle buko. Miyam mandir se yamna chawi yengu miyam. Ado mandir manungda kare buko. Ado sidasu inangana Krishna sana leirami buko. Yengu miyam. Ado mandir se miyam loina chairaga leirami buko. Moi se akhoi puja sidi ahingdani nako aduna moi decoration se sandadagi tawba hoba male aduduna loina chairaga leirame ado akhoi naw nupina kangsi jaibasi yengmyam lamba phangdadana kanga jairini ado parda se khanjalaga leirambagi hangini buko moida haidokpa yagadra aina ado moina yagani hayabuko adudagi changaga hairukale buko aduga laisu khoramaga aiga akhoi naw piga punna Krishna gi chula se ibani punna haiminare buko ado Krishna se poktribagi moi khumjallaga thaname buko ado Krishna se di uba phangaktre ado mya mandir se chaudra mya ado mi budiyam talaktre buko ngalli buki yam ngalli buko aduna pujadi ahingda oibanina aduna decoration phawbada hojiboba tawbada hogatle buko mashe aduga thokle aduga nga acting tawre aduga sine akhoi yam ikai thiganbi naw pini buko aduga myam mandir amada mu chalusi haina akhoi myam se chalini ado mandir se yodi yore buko nongsu yam chugibagi lambi ga se myam peklamme buko ado mandir se mi budi leiramde akhoi tane buko sidasu aduga sidana kangsi se aina oina khinge buko aduga myam change mandir manungda aduga agor ga chammaga thalaga khoramamme buko aduga myam thoklaga yumda dum halae ado myam aigi fast mini vlog order